ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏꯗꯒꯤ ꯇꯥꯟꯖꯕꯅꯦ ꯁꯤꯒꯨꯝꯕ ꯄꯥꯟ ꯃꯇꯨꯝꯁꯦ 5 ꯇꯔꯨꯛ ꯂꯩꯔꯤꯑꯕ ꯏꯆꯥ ꯆꯥꯊꯣꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯄꯥꯟꯁꯦ ꯍꯦꯛꯇ ꯇꯧꯔꯦꯅ ꯑꯩꯅ ꯁꯤꯃ ꯐꯨꯛꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯁꯦ ꯑꯩꯅ ꯀꯪꯍꯟꯖꯕꯗꯣ ꯑꯗꯣ ꯁꯤꯒ ꯊꯥꯛꯑꯒ ꯑꯗꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯁꯨꯃꯥꯏꯅ ꯊꯥꯎ ꯌꯩꯔꯒ ꯊꯥꯎ ꯉꯧꯔꯒꯅꯦ ꯑꯩꯅ ꯊꯣꯡꯖꯔꯛꯀꯗꯣꯏꯕ ꯄꯥꯟꯁꯦ ꯁꯤꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯦ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟ ꯑꯀꯪꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯄꯗꯨꯅꯤꯁꯦ ꯑꯗꯣ ꯁꯤꯃꯒ ꯑꯗꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯤꯅꯦ ꯑꯗꯒꯤ ꯆꯅꯝꯁꯤꯅꯦ ꯇꯤꯜꯍꯧꯁꯤꯅꯦ ꯍꯣꯔꯦꯟ ꯉꯧꯔꯒ ꯁꯤꯡꯁꯨ ꯍꯥꯞꯈꯤꯅꯤ ꯑꯗꯨꯒ ꯑꯃ ꯇꯥꯎꯔꯒ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯇꯥꯎꯗꯣꯏꯅꯤ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯁꯨ ꯂꯣꯏꯅ ꯑꯗꯨꯒ ꯁꯤ ꯌꯦꯟꯗꯪꯁꯦ ꯀꯨꯝꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯀꯨꯏꯔꯦ ꯊꯣꯛꯄꯕꯨꯗꯤ ꯑꯗ ꯑꯩꯅ ꯃꯆꯥ ꯃꯆꯥꯗꯣ ꯍꯥꯎꯕ ꯋꯥꯠꯂꯦꯅ ꯁꯨꯃꯥꯏꯅ ꯆꯥꯎꯕꯁꯦ ꯁꯤꯅ ꯍꯥꯎꯋꯦꯅ ꯁꯤ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯗꯣ ꯌꯦꯟꯗꯪꯁꯤꯅꯦ ꯑꯗꯩ ꯍꯣꯔꯦꯟ ꯐꯗꯤꯒꯣꯝ ꯇꯣꯅꯤꯡꯈꯣꯛ ꯇꯤꯜꯍꯧ ꯊꯥꯛꯀꯅꯤ ꯃꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯪꯒꯟꯁꯤ ꯉꯧꯔꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯃꯌꯥꯝ ꯁꯦꯝ ꯁꯥꯕ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯁꯣꯏꯕ ꯍꯧꯖꯔꯒꯦ ꯍꯣꯔꯦꯟ ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯤꯒ ꯅꯥꯀꯨꯞꯄꯤꯁꯤꯒ ꯑꯗꯨꯝ ꯌꯩꯅꯤ ꯑꯩꯅ ꯊꯥꯎꯁꯦ ꯅꯄꯥꯛꯄꯤꯗꯪꯁꯨ ꯌꯩꯔꯣꯏ ꯇꯤꯜꯍꯧꯗꯤ ꯍꯥꯞꯄꯔꯣꯏ ꯃꯔꯣꯏꯁꯦ ꯍꯥꯟꯅ ꯁꯣꯏꯗꯣꯛꯆꯔꯒꯦ ꯑꯩꯅ ꯅꯄꯥꯛꯄꯤꯁꯦ ꯍꯥꯟꯅ ꯑꯩꯅ ꯆꯥꯝꯃꯒ ꯃꯇꯨ ꯀꯪꯍꯜꯂꯒ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯣꯠꯂꯗꯤ ꯄꯣꯛ ꯄꯣꯛ ꯌꯥꯝ ꯂꯥꯎꯋꯦꯕ ꯀꯪꯅꯕꯅꯦꯅ ꯊꯝꯃꯕꯅꯤ ꯂꯣꯏꯅ ꯆꯥꯝꯃꯒ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯂꯣꯏꯔꯦ ꯅꯥꯀꯨꯞꯄꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯁꯤꯡꯖꯨꯗ ꯊꯥꯛꯅꯅꯕ ꯑꯣꯏꯒꯦ ꯁꯤꯅ ꯁꯤꯡꯖꯨꯒꯤꯅꯤꯅ ꯈꯤꯇꯪ ꯀꯨꯝ ꯁꯣꯏꯒꯦ ꯇꯧꯅꯤ ꯁꯤꯅ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯁꯣꯟꯊꯔꯝꯗꯥꯏꯗ ꯊꯥꯛꯅꯅꯕ ꯐꯗꯤꯒꯣꯝꯒ ꯌꯥꯟꯅꯔꯒ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯐꯗꯤꯒꯣꯝꯁꯦ ꯏꯟꯁꯥꯡꯒ ꯁꯤꯡꯖꯨꯒꯒꯤꯅꯤ ꯄꯨꯂꯞ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯇꯣꯟ ꯑꯣꯏꯅ ꯇꯧꯗꯅ ꯑꯗ ꯏꯟꯁꯥꯡꯗ ꯈꯔ ꯑꯃ ꯊꯥꯛꯑꯅꯤ ꯁꯤꯡꯖꯨꯗ ꯈꯔ ꯑꯃ ꯊꯥꯛꯑꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯁꯣꯏꯕ ꯐꯗꯤꯒꯣꯝꯁꯦ ꯃꯔꯥꯒ ꯇꯥꯟꯕ ꯀꯩꯅꯣꯁꯦ ꯇꯣꯅꯤꯡꯈꯣꯛꯁꯦ ꯃꯔꯥꯒ ꯇꯥꯟꯕ ꯉꯝꯃꯛꯇꯦ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯣꯏꯔꯤꯉꯩꯗ ꯂꯣꯏ ꯁꯣꯏꯗꯣꯛꯑꯝꯃꯒꯦ ꯇꯧꯅꯤ ꯃꯅꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯐꯣꯏꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯗꯩꯅꯦꯕ ꯑꯩꯅ ꯐꯣꯏꯔꯤꯅꯤ ꯉꯁꯥꯏ ꯂꯣꯏꯔꯦ ꯇꯣꯅꯤꯡꯈꯣꯛ ꯁꯣꯏ ꯂꯣꯏꯔꯦ ꯁꯤꯡꯖꯨꯒꯤ ꯌꯦꯟꯗꯪꯁꯤꯁꯨ ꯁꯣꯏꯗꯣꯛꯑꯝꯃꯒꯦ ꯑꯗꯣ ꯃꯁꯤ ꯁꯤꯡꯖꯨꯒꯤꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯊꯥꯗꯠꯂꯒ ꯁꯤꯗꯪ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯃꯇꯣꯟꯁꯦ ꯌꯦꯟꯗꯪꯒꯥꯏꯁꯦ ꯌꯥꯝ ꯎꯏꯕ ꯄꯣꯠꯅꯤꯅꯦ ꯑꯝꯇꯪꯒ ꯍꯥꯞꯀꯦ ꯁꯤꯃꯒ ꯍꯥꯞꯄꯒ ꯇꯣꯛꯑꯒꯦ ꯑꯇꯩꯁꯦ ꯏꯔꯣꯟ ꯆꯥꯅꯕ ꯊꯝꯃꯒꯦ ꯁꯣꯏꯔꯒ ꯌꯦꯡꯈꯤꯒꯦ ꯁꯤ ꯃꯈꯣꯛꯁꯤꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯒꯦ ꯌꯦꯟꯗꯪ ꯍꯥꯏꯁꯤꯃꯛꯇꯕꯨ ꯑꯎꯏꯕ ꯄꯣꯠꯅꯦꯕ ꯎꯏ ꯎꯏ ꯂꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛꯄꯒ ꯆꯥꯕꯁꯨ ꯅꯠꯇꯦꯗꯣ ꯑꯔꯩꯕꯅꯤꯅ ꯃꯅꯥꯁꯤꯗꯁꯨ ꯄꯜꯂꯦ ꯁꯣꯏꯕꯗ ꯃꯅꯥꯁꯦ ꯌꯥꯝ ꯎꯏ ꯌꯦꯟꯗꯪ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯇꯝ ꯅꯥꯏꯕ ꯄꯣꯠꯅꯤꯗꯣ ꯃꯇꯝ ꯅꯠꯇꯕꯗ ꯆꯥꯕ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯌꯦꯟꯗꯪꯁꯦ ꯑꯩꯗꯤ ꯏꯔꯣꯝꯕ ꯁꯤꯡꯖꯨꯁꯦ ꯃꯇꯝꯁꯤꯗ ꯌꯥꯝ ꯆꯥꯒꯜꯂꯦ ꯑꯗꯨꯝ ꯆꯥꯏ ꯌꯣꯡꯆꯥꯛꯀ ꯏꯔꯣꯜꯂꯁꯨ ꯍꯥꯎꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯟꯗꯪ ꯁꯣꯏꯕ ꯂꯣꯏꯔꯦ ꯄꯥꯟꯁꯦ ꯑꯃꯨꯛ ꯀꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯣꯏꯔꯒꯦ ꯁꯤꯗ
ปานสวยไปเลยเสร็จแล้วก็ด้วยเลยลอยเลยปานสวยแบบจีอินช่างถงบ้าของน้ำปลาตกเจอร์เกะไม่ทักกันเลยคุกเกอร์จีถังกระจายเลยคุกเกอร์จีได้ไอ้น่ะมาให้กี่ตั้งให้แล้วนี่แล้วก็ปานจีสิตะกามโถเลยปานนี่พุทธชมปานจีสิตะกามโถเกตัวก็เป็นโชว์อินตกชันเกเขาว่าจะสิมาตุ้มผมสิตั้งก็ฮับจะละกามโถเกกันมันนี่เขาเรียกกันนะขนาดมันจะหากันนี่หาปะบุตรเดี๋ยวละปานกามีได้เนี่ยชิงจูกีมังกันเจสิตั้งเอาโถเอาระเกียนะทางที่ทางกัดเราชาเลยนั่นน่ะมังกันเจมุนเลยสิปกปกปนไงยานี่สิทางเท่าไรมังกันเจสุดโน่ะไอ้เนี่ยสินมังคำมาปานกับบดามกับกาตองนั่นนะแบบเท่ากี่ตั้งให้เยอะเลยนะนมังคำปานเต่าตัวเล่นสิติโลกเจมุนนะไปนะขนาดไม่รู้เห็นจันละไปดีงางจันนะเต่าตัวไม้ตกด้วยเนี่ยเขาเล่นชิงเนี่ยสิเนี่ยนมังคำปานดีบดามกับตัวน่าจะเชื่อมมาดูเด้อเท่าชาเลยสิมันเนี่ยนมังคำปานแต่หักมันบดามที่หันสิมันเนี่ยสิหันเต่าเท่าจะเลยเด้อจะเลยอิงขัดเลยเลยว่าไหวจะสิมันหันเต่าถูกโอเคนะเต่าถูกโป๊กที่โป๊กขันโป๊กเลยว่าไหวจะมุนเลยมาเลยนี่สังเกตอย่างปุ๊บมันได้ก็ไม่เลยเหรอก็ท่าเลยไม่กี่มาเอามาสิคนนี้นมังคำปานแต่ตัวนั่นไม่ใช่เนี่ยจะนั่งคาราติโลคาราเต่าแล้วก็ฮับเลยโอ้ค่ายกันแล้วนั่นปากขัดเลยใช้ติโลมันใช้นี่ติโลสิครับจะเลยหุ่นพัดจะช่วยยาแบบปวดเนี่ยก็จะนำไงสมัยนั้นในติโลงนี้จะนำเนี้ยชิงเนี้ยแต่เราก็นมังคำมาปานเต่าสิเดฮับจันไปสิยามฮาวแบบแต่อามุงเต่าตัวไปช่วยเอามาสิเดียดไหมฮับแบบฮาวหัดละเกียนะมุงเต่าเลยนมังคำปานหลังเต่าเลยด้วยฮับจะได้ตัวอ้วนระดับเกมเหล่ากาชันเนี่ยนะปากขัดแต่ไม่เลยเด้อเกมเหล่าเลยตัวบางคนถอยสิ่งที่ดิอากังมันนี่นะไอ้น่ะกันมาต้องเนี่ยนะกาชันอย่างนี้นะสินมังคำเต่าด้วยนะฮาวเกมสมัยเต่าเลยยาวไปเลยสมัยนั้นเรากดท่าอะไรใช่สิมาสิสุดเนี่ยสมัยฉันทุกตัวที่กาชันเลยไปกะฉันทุกข์อีกปานเจโชกตกจะวิญญาณจะชาเลยปานโชกตกฉันนะวันนี้เจไอ้เท่าไอ้เจ๊เท่าจิหมดเลยเดี๋ยวจะมาท่าเดอร์เกะปานโชกตกนะวันนี้เจโชกตกแล้วเกะมีที่คิดดังทักษะเกะสิฮันมารวยสิท่าเดอร์ไอ้สิเด้อเดี๋ยวนักกุปีจิมุฮับจะละเกะมานักกุปีหนึ่งพวกใครนับป้าปีดีขั้นหน่อยฉันเลยพวกใครจะเลยสิ่งที่เราท่านี้ใช่ไหมนะอะไรเกี่ยวให้ระบบสิจุดมันใช้งงจะท่าเอาเลยให้ระบบเขาถ่ายมาลุมรังจะท่าเอาแล้วนี่มาลุมรังถักไปด้วยใช่ไหมต้องอวดดิไอ้นะหัวใจต้องใช้กามแบบมันต้มอมมันท่าเลยสิอันนี้สิแบบนั้น
ꯊꯥꯛꯆꯟꯒꯦ ꯊꯥꯎꯗ ꯁꯨꯃꯥꯏꯅ ꯉꯧꯍꯧꯒꯦ ꯁꯤ ꯉꯥꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯒꯦ ꯊꯥꯎ ꯉꯧꯕꯁꯤꯗ ꯌꯥꯔꯅꯤ ꯃꯔꯣꯏꯁꯤꯡꯁꯦ ꯃꯨꯜꯂꯦ ꯁꯤ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯦꯠꯄꯁꯦ ꯁꯤ ꯑꯣꯏꯅ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦ ꯍꯥꯟꯅ ꯌꯥꯔꯦ ꯃꯔꯣꯏ ꯃꯨꯜꯂꯦ ꯉꯥꯁꯟꯈ꯭ꯔꯦ ꯄꯥꯟꯁꯦ ꯍꯩꯖꯤꯜꯂꯒꯦ ꯃꯆꯨ ꯊꯥꯛꯄ ꯀꯥꯎꯊꯣꯛꯎꯔꯦꯃꯤ ꯁꯤ ꯍꯧꯖꯤꯛ ꯊꯥꯛꯆꯜꯂꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯖꯕ ꯌꯥꯏꯉꯪꯅꯦ ꯑꯗꯨꯅ ꯌꯥꯏꯅꯝ ꯅꯝꯕ ꯈꯣꯠꯄꯒꯗꯣ ꯑꯝꯇ ꯇꯧꯗꯦ ꯃꯆꯨ ꯊꯥꯛꯄ ꯑꯃꯇꯪ ꯑꯣꯠꯈꯥꯏ ꯏꯟꯖꯥꯡꯁꯦ ꯁꯧꯔꯦ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯟꯒꯦ ꯄꯗꯛ ꯄꯗꯛ ꯂꯥꯎꯔꯦ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯊꯨꯝ ꯊꯥꯛꯆꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧ ꯃꯅꯥꯒꯁꯦ ꯊꯥꯛꯆꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯁꯦ ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯅꯤ ꯄꯨꯂꯞ ꯇꯣꯠꯇꯣꯔꯤꯅꯤ ꯍꯣꯔꯦꯟ ꯈꯤꯇꯪ ꯍꯥꯏꯔꯒ ꯁꯨꯡꯂꯣꯏ ꯂꯣꯏꯗ꯭ꯔꯦꯅꯦ ꯈꯔ ꯆꯥꯏꯁꯤꯟꯒꯦ ꯑꯗꯨꯝ ꯑꯗꯒꯤ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯒꯦ ꯅꯝꯗꯗꯤ ꯍꯥꯎꯔꯣꯏꯗ ꯈꯔ ꯑꯗꯨꯝ ꯆꯥꯏꯁꯤꯜꯂꯒꯦ ꯈꯨꯠꯅ ꯍꯦꯛꯇ ꯇꯣꯠꯂ ꯂꯣꯏꯔꯦꯗ ꯁꯨꯃꯥꯏꯅ ꯈꯥꯕꯩꯅ ꯑꯃꯨꯛ ꯀꯣꯠꯇꯅ ꯑꯗꯩ ꯆꯅꯝ ꯃꯄꯨꯝ ꯃꯄꯨꯝꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯟꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯥꯕꯗ ꯖꯟꯁꯦ ꯆꯥꯎꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯊꯥꯛꯇ ꯍꯦꯛ ꯇꯧꯔꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯆꯅꯝ ꯃꯄꯨꯝ ꯃꯄꯨꯝꯁꯤ ꯂꯣꯏꯅ ꯆꯥꯕ ꯍꯥꯎꯗꯣꯏ ꯊꯨꯝ ꯍꯥꯞꯄꯒꯦ ꯁꯤꯡꯖꯨꯒꯤ ꯑꯐꯛꯄ ꯐꯛꯂꯤ ꯐꯛꯂꯥ ꯁꯤꯂꯤ ꯁꯤꯂꯥ ꯇꯧꯕꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯌꯦꯟꯗꯪꯁꯦ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎꯗꯣ ꯐꯛꯂꯤ ꯐꯛꯂꯥ ꯁꯤꯂꯤ ꯁꯤꯂꯥ ꯇꯧꯕꯅꯤꯅ ꯑꯩꯅ ꯊꯨꯝꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯄꯤꯕ ꯁꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯦ ꯑꯗꯣ ꯉꯥꯔꯤ ꯍꯥꯞꯄꯒꯦ ꯉꯥꯔꯤ ꯈꯔ ꯊꯥꯛꯇꯗꯤ ꯍꯥꯎꯇꯦ ꯍꯋꯥꯏ ꯌꯥꯎꯔꯁꯨ ꯊꯨꯝꯅꯦ ꯉꯥꯔꯤꯅꯦ ꯃꯣꯔꯣꯛꯅꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯦ ꯑꯗꯣ ꯃꯪꯒꯟꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯇꯣꯠꯁꯜꯂꯅꯤ ꯍꯣꯔꯦꯟ ꯌꯦꯟꯗꯪꯗ ꯇꯪꯈꯥꯏ ꯑꯃ ꯇꯣꯠꯀꯅꯤ ꯑꯩꯅ ꯌꯥꯔꯦ ꯆꯥꯔꯅꯤ ꯉꯥꯏꯈꯣ ꯌꯦꯟꯗꯪꯗ ꯑꯃꯨꯛ ꯊꯥꯛꯑꯒꯦ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯏ ꯃꯥꯏ ꯀꯨꯠꯂꯩꯁꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏ ꯃꯥꯅꯦ ꯁꯪꯒꯣꯝ ꯇꯣꯠꯂ ꯈꯤꯇ ꯊꯥꯕꯤꯒꯦ ꯃꯁꯤ ꯍꯧꯗꯣꯡꯁꯦ ꯃꯥꯒꯤ ꯉꯥ ꯑꯣꯏꯔꯝꯗꯦ ꯃꯊꯣꯟ ꯂꯣꯟꯊꯣꯛ ꯀꯨꯜ ꯂꯩꯈ꯭ꯔꯦꯅꯦ ꯉꯥ ꯈꯣꯡꯕ ꯊꯥꯕꯤꯅꯤ ꯁꯤ ꯑꯃꯨꯛꯇ ꯅꯣꯏ ꯂꯣꯏꯈꯤꯒꯦ ꯏꯃꯩ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯣꯏꯅꯦ ꯅꯣꯡꯃꯪꯈꯥ ꯃꯄꯥꯟ ꯑꯉꯧꯕ ꯍꯥꯞꯈ꯭ꯔꯦ ꯁꯤꯡꯖꯨ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯟꯁꯥꯡ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯄꯥꯟꯁꯦ ꯃꯀꯛ ꯃꯀꯛ ꯑꯣꯏꯅ ꯇꯧꯕꯅꯤꯅꯅꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯥꯟ ꯊꯣꯡꯕꯁꯦ ꯇꯣꯏꯍꯜꯂꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯉꯁꯤ ꯆꯥꯛ ꯈꯔ ꯊꯦꯡꯉꯦ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯁꯦ ꯑꯗꯨꯅ ꯄꯥꯟ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯏꯟꯁꯥꯡꯁꯦ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯛꯑꯒꯦ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯄꯥꯟꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ
ꯃꯀꯛ ꯁꯣꯏꯕꯁꯤꯗ ꯏꯁꯤꯡꯗ ꯍꯥꯟꯅ ꯍꯥꯎꯕꯒꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯊꯨꯝꯅ ꯃꯤꯅꯝꯗꯤ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯂꯥꯝ ꯅꯤꯄꯥꯟꯒ ꯑꯣꯏꯔꯦ ꯌꯥꯝ ꯆꯥꯎ ꯆꯠꯂꯒꯦ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯇ꯭ꯔꯁꯨ ꯍꯋꯥꯏꯖꯥꯔ ꯁꯨꯃꯥꯏꯅ ꯊꯥꯛꯑꯒ ꯁꯣꯛ ꯇꯧꯔꯒ ꯊꯣꯡꯕ ꯄꯥꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯩ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯊꯨꯝ ꯆꯞ ꯆꯥꯔꯦ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯔꯒ ꯌꯥꯝ ꯊꯥꯡꯗꯔꯦ ꯁꯣꯏꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯦꯟꯗꯪ ꯁꯤꯡꯖꯨ ꯍꯥꯏꯁꯤꯅꯦ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯀꯥꯡꯍꯧꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯡꯊꯔꯒꯦ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯦꯛꯇ ꯂꯩꯔꯝꯃꯗꯝ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯒ ꯑꯗꯒꯤ ꯏꯟꯖꯥꯡꯁꯦ ꯀꯥꯡꯍꯧꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯦ ꯀꯥꯡꯍꯧꯁꯨ ꯍꯥꯎꯔꯦ ꯊꯨꯝ ꯆꯞ ꯆꯥꯏ ꯂꯣꯏꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ